ꯑꯍꯥꯟꯕꯃꯛꯇꯗ ꯄꯨꯀꯩꯂꯪꯒꯩ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯌꯥꯝꯅ ꯂꯥꯏꯛ, ꯁꯦꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯧꯅ ꯆꯪꯕꯤꯔꯛꯄ ꯑꯣꯏꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯨ, ꯂꯥꯏꯛ ꯄꯤꯕꯤꯔꯝꯃꯨ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯋꯥꯍꯩ ꯋꯥꯇꯥꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯍꯧꯁꯥꯅ ꯄꯤꯔꯛꯄ ꯈꯨꯠꯁꯦꯝꯒꯤ ꯂꯩꯇꯦꯡ ꯌꯥꯎꯗꯅ ꯅꯤꯡꯊꯤꯖꯕꯤ ꯁꯕꯥꯅꯤ꯫ ꯐꯜꯂꯕ ꯂꯦꯡꯖꯨꯝ, ꯆꯦꯡꯂꯕ ꯈ꯭ꯋꯥꯡ, ꯅꯤꯡꯗꯨ ꯌꯩꯔꯤꯕ ꯁꯝꯂꯥꯡ, ꯃꯤ ꯂꯥꯏꯅ ꯀꯜꯂꯛꯅꯕ ꯁꯑꯣꯡ ꯁꯥꯗꯥꯅꯤ꯫ ꯁꯛꯇ ꯆꯨꯗ ꯋꯥꯠꯇꯅ ꯅꯤꯡꯊꯤꯖꯕꯤꯅꯤ꯫ ꯅꯨꯄꯤꯒꯤ ꯐꯖꯕ ꯍꯥꯏꯔꯒꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯋꯥꯈꯜꯗ ꯁꯥꯒꯠꯄꯗ ꯀꯜꯂꯛꯅꯐꯝ ꯑꯣꯏꯕꯗꯨꯅꯤ꯫ ꯏꯟꯈꯠꯂꯛꯄꯒꯤ ꯃꯊꯣꯠ ꯀꯥꯔꯛꯄ ꯑꯣꯏꯕꯅ ꯔꯤꯇꯥ ꯑꯎꯕ ꯄꯥꯈꯪ ꯀꯌꯥꯅ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯆꯟꯕ ꯍꯧꯔꯛꯏ꯫ ꯅꯤꯡꯊꯤꯔꯕꯤ ꯁꯑꯣꯡ ꯁꯥꯗꯥ, ꯀꯨꯆꯨ ꯀꯨꯃꯦꯟ ꯏꯪ ꯇꯞꯄ ꯃꯥꯜꯂꯕꯁꯨ ꯔꯤꯇꯥ ꯃꯇꯝꯁꯤꯒꯤ ꯏꯔꯥꯡꯗ ꯑꯗꯨꯃꯛ ꯏꯔꯣꯏꯅꯅ ꯆꯠꯄ ꯅꯨꯄꯤꯅꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃꯅꯤ ꯔꯤꯇꯥ ꯃꯃꯥꯟꯅꯕꯤꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯋꯥꯀꯤꯡ ꯁꯨꯝ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯂꯝ ꯀꯣꯏꯕ ꯂꯥꯛꯄ ꯅꯨꯄꯥ ꯈꯔ ꯑꯃꯁꯨ ꯑꯗꯨꯃꯛ ꯃꯇꯨꯡ ꯏꯟꯅꯔꯛꯏ, ꯂꯛꯅꯕ ꯀꯌꯥ ꯇꯧꯔꯛꯏ꯫ ꯅꯨꯄꯥ ꯑꯃꯅ, "ꯂꯩꯁꯥꯕꯤ, ꯀꯔꯤ ꯂꯝꯗꯒꯤꯅꯣ?" ꯅꯨꯄꯤ ꯑꯅꯤꯗꯨ ꯈꯨꯝꯗ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯆꯠꯂꯤ꯫ "ꯁꯥꯎꯔꯕꯣ? ꯑꯗꯣ ꯑꯩꯒꯤ ꯃꯤꯡꯗꯤ ꯖꯍꯦꯁ꯫ ꯀꯔꯤ ꯃꯤꯡ ꯀꯧꯒꯦ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯝꯃꯨꯗꯅ?" ꯅꯨꯄꯤ ꯑꯅꯤꯗꯨ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯔꯤꯇꯥ ꯁꯨꯝ ꯂꯛꯅꯕ ꯍꯦꯟꯃꯜꯂꯛꯄꯗꯨꯗ ꯇꯞꯂꯞꯅ, "ꯑꯩꯒꯤ ꯃꯤꯡꯅ ꯔꯤꯇꯥ, ꯃꯥꯒꯤꯅ ꯊꯣꯏ꯫ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯗꯒꯤꯅꯤ ꯑꯗꯨꯝ꯫ ꯁꯤꯁꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯅꯤ꯫ ꯅꯣꯏ ꯂꯩꯍꯧꯔꯣ, ꯏꯕꯨꯡ ꯏꯄ꯭ꯋꯥ ꯃꯌꯥꯝꯅ ꯂꯩ꯫ ꯎꯔꯒꯗꯤ ꯀꯩꯁꯨ ꯐꯖꯕ ꯑꯣꯏꯔꯔꯣꯏ." "ꯑꯣ ꯐꯔꯦ, ꯑꯗꯨꯗꯤ ꯂꯩꯍꯧꯔꯒꯦ, ꯍꯌꯦꯡ ꯂꯥꯛꯇꯣꯏꯅꯤꯀꯣ." ꯍꯥꯏꯔꯝꯂꯒ ꯖꯍꯦꯁ ꯍꯣꯏꯁꯨ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯒ ꯄꯨꯂꯞꯅ ꯆꯠꯈ꯭ꯔꯦ꯫ ꯔꯤꯇꯥꯁꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ ꯃꯃꯥꯟꯅꯕꯤꯒ ꯃꯈꯣꯏ ꯑꯅꯤ ꯄꯨꯂꯞ ꯂꯥꯛꯂꯦ꯫ ꯁꯨꯝ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯖꯍꯦꯁꯀꯤ ꯃꯃꯥꯟꯅꯕ ꯑꯃꯅ, "ꯏꯇꯥꯎ ꯖꯍꯦꯁ, ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯨꯗꯤ ꯄꯣꯠ ꯐꯖꯅ ꯊꯣꯛꯑꯦꯅꯦ꯫ ꯃꯁꯛꯇꯨ ꯄꯨꯔꯥ ꯀꯥꯞꯊꯣꯛꯑꯦꯕ꯫ ꯃꯁꯛꯇꯤ ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯄꯣꯝꯊꯥ ꯍꯩꯗꯥꯅꯕꯤ ꯇꯦꯡꯀꯣꯠ ꯃꯥꯟꯕꯤꯗꯣ, ꯃꯗꯨꯗꯒꯤ ꯁꯥꯊꯤꯅ ꯍꯦꯜꯂꯤꯀꯣ꯫ ꯃꯗꯨ ꯇꯣꯛꯊꯣꯛꯑꯣ, ꯀꯥꯟꯅꯔꯔꯣꯏꯅ." "ꯄꯥꯎꯁꯨ ꯐꯥꯎꯔꯛꯇ꯭ꯔꯗꯥꯏꯅꯦ? ꯇꯣꯛꯊꯣꯛꯅꯔꯣꯀꯣ." ꯃꯃꯥꯟꯅꯕ ꯑꯃꯅ ꯑꯃꯨꯛ, "ꯈꯔ ꯌꯥꯝ ꯍꯩꯖꯤꯜꯂꯨ ꯏꯇꯥꯎ꯫ ꯇꯤꯜꯍꯧ ꯑꯄꯨꯝꯕꯤ ꯃꯥꯟꯕꯤꯗꯣ ꯇꯣꯛꯅꯍꯜꯂꯨ꯫ ꯃꯅꯝꯅ ꯃꯔꯣꯜ ꯑꯃ ꯅꯝꯊꯤꯔꯤꯕ. ꯅꯨꯄꯤꯅꯦꯅ ꯑꯗꯨꯕꯨ ꯀꯩꯅꯣ ꯃꯁꯝꯅꯦꯅ ꯇꯧꯔꯤꯗꯨꯕꯣ? ꯃꯩꯅ ꯊꯥꯗꯣꯛꯈꯤꯕꯒꯤ ꯆꯥꯛꯄ ꯂꯣꯏꯍꯧꯗꯕ ꯃꯥꯜꯂꯤꯅꯦ." "ꯑꯗꯨꯒꯤ ꯅꯨꯄꯤꯗꯣ ꯇꯣꯛꯅꯔꯣꯉꯣ. ꯁꯤꯅ ꯐꯖꯅ ꯐꯔꯅꯤ ꯄꯣꯠ ꯊꯣꯛꯑꯦ ꯑꯁꯤ. ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯅꯨꯄꯤꯗꯣ ꯉꯛꯁꯝ ꯃꯄꯥꯗꯔ ꯀꯩꯅꯣꯃ ꯊꯕꯥꯛ ꯃꯄꯥ ꯍꯥꯏꯗꯣꯏꯔꯥ, ꯇꯦꯇꯨ ꯑꯃ ꯍꯛꯇꯥꯏꯅꯦ. ꯃꯗꯨꯇ ꯎꯠꯅꯕ ꯍꯣꯠꯅꯕꯗ ꯋꯥꯖꯔꯕ ꯅꯨꯄꯤꯅꯦꯃꯤ ꯃꯗꯨ." ꯖꯍꯦꯁ ꯇꯞꯅ, "ꯀꯩꯅꯣ ꯅꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯅꯨꯄꯤ ꯑꯃꯈꯛ ꯇꯔꯛ ꯇꯔꯛ ꯀꯣꯏꯖꯕꯁꯤꯗ ꯀꯩꯅꯣ ꯅꯣꯏꯅ ꯄꯪꯉꯥꯡꯗ ꯉꯥꯡꯉꯤ ꯃꯌꯥꯝꯗꯨꯕꯣ? ꯇꯦꯡꯀꯣꯠ ꯃꯥꯜꯂꯤꯕꯨ ꯈꯔ ꯍꯥꯏꯕꯣ, ꯃꯅꯝ ꯅꯝꯊꯤꯕꯨ ꯍꯥꯏꯕꯣ. ꯏꯕꯣ ꯅꯣꯏ ꯍꯦꯟꯃꯜꯂꯤꯀꯣ." ꯃꯃꯥꯟꯅꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ, "ꯌꯥꯗꯦꯀꯣ, ꯃꯤꯗꯤ ꯅꯨꯄꯤꯒꯤ ꯃꯤꯆꯪꯒ ꯆꯪꯉꯤꯀꯣ." "ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯏꯇꯥꯎ, ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯂꯩꯁꯥꯕꯤꯕꯨ ꯃꯥꯟꯗ꯭ꯔꯦꯗ, ꯐꯤꯕꯝ ꯑꯃ ꯀꯥꯏꯔꯦꯕ. ꯅꯪ ꯅꯊꯟꯇ ꯀꯣꯏꯕꯁꯨ ꯀꯩꯁꯨ ꯑꯣꯏꯔꯝꯃꯣꯏ. ꯅꯨꯄꯥ ꯈꯔꯒ ꯆꯠꯃꯤꯟꯅꯕꯁꯨ ꯑꯩꯅ ꯑꯗꯨꯝ ꯎꯏ." ꯖꯍꯦꯁꯁꯨ, "ꯍꯣꯏ, ꯅꯣꯏꯅ ꯍꯥꯏꯔꯤꯗꯣ ꯂꯣꯏꯅꯕꯨꯗꯤ ꯆꯨꯝꯃꯤ. ꯇꯧꯕꯒꯤꯗꯤ ꯄꯨꯔꯥ ꯈꯔꯧꯅꯤꯗ. ꯇꯟꯖꯥ ꯃꯦꯟꯖꯥ ꯆꯥꯕꯒ ꯑꯝꯇ ꯅꯠꯇꯦ, ꯈꯨ ꯀꯥꯝꯗꯣꯏꯅꯤ. ꯍꯥꯏꯔꯨꯔꯦꯗꯅ, ꯃꯥꯅ ꯑꯆꯨꯝꯕ ꯁꯥꯔꯒ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤ. ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯕ ꯅꯨꯄꯤ ꯅꯠꯇꯦꯗ. ꯈꯔ ꯈꯦꯠꯄ ꯅꯨꯡꯉꯥꯏꯅ ꯁꯨꯝ ꯂꯣꯏꯅꯕꯒꯤ ꯋꯥꯅꯤ." ꯃꯃꯥꯟꯅꯕ ꯑꯃꯅ ꯅꯣꯛꯂꯒ, "ꯍꯧꯖꯤꯛꯇ ꯃꯔꯣꯟ ꯆꯨꯝꯃꯛꯏꯅꯦ ꯅꯤꯄꯥꯁꯦ. ꯍꯥꯏꯒꯨꯝꯗꯅ ꯅꯨꯄꯤꯗꯣ ꯄꯨꯔꯥ ꯈꯥꯔꯧꯅꯤꯀꯣ, ꯅꯥꯇꯩ ꯆꯥꯕ ꯅꯨꯄꯤ ꯅꯠꯇꯦꯕ. ꯃꯧꯁꯥꯕꯤꯔꯁꯨ ꯈꯪꯗ꯭ꯔꯤ." ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯗꯨꯃꯛ ꯆꯠꯂꯤ ꯃꯃꯥꯟꯅꯕꯁꯤꯡꯗꯣ꯫ ꯁꯣꯝꯗ ꯔꯤꯇꯥꯁꯨ ꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯃꯥꯡꯒꯣꯜꯗ ꯃꯃꯥꯅ ꯁꯨꯝꯆꯤꯠ ꯁꯤꯠꯂꯒ ꯂꯩꯔꯝꯕꯗꯨ ꯎꯏ꯫ ꯔꯤꯇꯥꯁꯨ ꯌꯨꯝꯗ ꯊꯨꯅ ꯑꯗꯨꯃꯛ ꯆꯪꯂꯛꯂꯦ꯫ ꯃꯃꯥꯅ ꯃꯆꯥꯅꯨꯄꯤ ꯆꯪꯂꯛꯄ ꯎꯕꯗ, "ꯕꯦꯝꯃ, ꯅꯪꯕꯨ ꯀꯥꯏꯗ ꯆꯠꯂꯨꯒꯦ? ꯁꯟꯙ꯭ꯌꯥ ꯑꯣꯏꯁꯤꯜꯂꯛꯂꯦ ꯍꯥꯏꯕꯁꯦ ꯅꯪ ꯀꯩꯝꯇ ꯈꯪꯗ꯭ꯔꯦ?" "ꯑꯁ, ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ, ꯑꯩ ꯑꯁ꯭ꯋꯥꯏꯐꯧꯇꯪ ꯆꯠꯂꯨꯕꯅꯤ." ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯂꯥꯏꯗꯨꯛ ꯊꯥꯟꯅꯕ ꯍꯥꯏꯗꯨꯅ ꯃꯥꯡꯒꯣꯜꯒꯤ ꯗꯥꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯏꯀꯣꯏ ꯀꯣꯏꯅ ꯂꯝ ꯑꯗꯨ ꯇꯩꯔꯤ꯫
ꯃꯃꯥꯅ ꯕꯦꯝꯃ ꯃꯩ ꯃꯝꯅꯤꯁꯤꯡꯗꯣ ꯐꯖꯅ ꯊꯥꯜꯂꯝꯃꯨ ꯗꯨꯀꯥꯟꯗ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ ꯃꯃꯥꯁꯨ ꯄꯦꯡ ꯄꯦꯡ ꯉꯥꯡꯂꯝꯂꯒ ꯆꯠꯈꯤ ꯔꯤꯇꯥ ꯁꯥꯎꯔꯞꯅ ꯁꯟꯙ꯭ꯌꯥ ꯋꯥꯏꯁꯤꯗꯕ ꯀꯣꯏꯔꯥꯎ ꯍꯦꯛ ꯂꯥꯎꯋꯦꯕ ꯂꯩꯀꯥꯏ ꯇꯥꯅꯅꯕ ꯂꯥꯎꯔꯤꯔꯥ ꯈꯪꯗꯦ ꯇꯞꯅ ꯍꯥꯏꯔꯁꯨ ꯌꯥꯕꯁꯦ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯉꯥꯎꯗꯣꯏꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤ ꯍꯥꯏꯔꯒ ꯗꯨꯛ ꯊꯥꯎꯃꯩꯗꯨ ꯀꯠꯂꯤ ꯂꯣꯏꯔꯗꯨꯅ ꯀꯔꯤꯁꯨ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯐꯃꯨꯡꯗ ꯑꯃꯨꯛ ꯆꯪꯂꯛꯂꯒ ꯂꯣꯡꯅ ꯍꯤꯞꯄꯒ ꯐꯣꯟ ꯑꯗꯨ ꯍꯥꯡꯂꯒ IG ꯌꯦꯡꯗꯨꯅ ꯂꯩꯊꯣꯛꯏ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯃꯃꯥꯁꯨ ꯍꯜꯂꯛꯂꯦ ꯔꯤꯇꯥ ꯕꯦꯝꯃ ꯀꯥꯏꯗ ꯂꯩꯈ꯭ꯔꯒꯦ ꯁꯤꯕꯣ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯕꯨ ꯀꯔꯤꯅꯣ ꯆꯥꯛꯀꯥꯁꯦ ꯃꯥꯅ ꯊꯣꯡꯂꯕꯗꯤ ꯐꯗꯧꯕꯅꯦꯕ ꯏꯁꯥꯅ ꯃꯔꯣꯜ ꯑꯃ ꯅꯨꯡꯉꯥꯏꯇꯕꯅꯦ ꯑꯁ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯗꯤꯀꯣ ꯔꯤꯇꯥ ꯐꯃꯨꯡꯗꯒꯤ ꯑꯩ ꯐꯃꯨꯡꯗ ꯂꯩꯀꯣ ꯍꯥꯏꯔꯤꯗꯣ ꯑꯩ ꯂꯣꯏ ꯇꯥꯕꯖꯥꯠꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯔꯤꯇꯥ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯑꯁ ꯇꯟꯗꯧꯔꯤꯗ ꯇꯧꯔꯤꯁꯦ ꯍꯥꯏꯔꯒ ꯆꯥꯛꯇꯨ ꯃꯩ ꯊꯥꯒꯠꯂꯤ ꯃꯃꯥꯁꯨ ꯑꯦꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯁꯦꯝꯖꯤꯜꯂꯛꯏ ꯔꯤꯇꯥꯅ ꯏꯃꯥ ꯕꯕꯥꯗꯨꯕꯨ ꯍꯜꯂꯛꯈ꯭ꯔꯕꯣ ꯅꯪ ꯂꯩꯔꯤꯀꯥꯟꯗ ꯍꯜꯂꯛꯇꯕ꯭ꯔꯥꯅꯦ ꯂꯥꯛꯇ꯭ꯔꯤꯗ ꯑꯣ ꯀꯅꯥꯒꯤꯅꯣ ꯌꯨꯝ ꯁꯥꯕꯒꯤꯅꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯆꯠꯈꯤꯕꯅꯤ ꯍꯜꯂꯛꯂꯅꯤꯗ ꯑꯁꯤ ꯍꯥꯏꯅꯔꯤꯉꯩꯗ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ ꯂꯥꯛꯄꯨ ꯂꯥꯛꯑꯕ ꯃꯥꯜꯂꯤꯅꯦ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯌꯨ ꯑꯃꯨꯛ ꯉꯥꯎꯔꯤꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯑꯩ ꯑꯃꯨꯛꯇ ꯊꯣꯛꯂꯨꯈꯤꯒꯦ ꯃꯃꯥꯗꯣ ꯊꯣꯛꯈ꯭ꯔꯦ ꯔꯤꯇꯥꯅ ꯑꯁ ꯂꯣꯏꯔꯦꯗꯅ ꯇꯧꯔꯤꯁꯦ ꯄꯨꯡ ꯄꯩꯔꯒ ꯑꯃꯨꯛ ꯂꯥꯛꯑꯦꯕ ꯇꯧꯔꯤꯁꯦ ꯃꯄꯥꯅ ꯆꯪꯂꯛꯅ ꯆꯥꯇꯣꯝꯕꯤ ꯆꯥꯛ ꯊꯣꯡꯉꯤꯔꯣ ꯏꯆꯥꯇꯣꯝꯕꯤ ꯃꯁꯥꯗꯣ ꯍꯥꯏꯔꯤꯡ ꯍꯥꯏꯔꯤꯡ ꯇꯧꯔꯒ ꯍꯥꯏꯔꯛꯄꯅꯤ ꯔꯤꯇꯥꯅ ꯑꯧ ꯕꯕꯥ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯤꯔꯣ ꯆꯥꯛ ꯂꯣꯏꯕꯒ ꯀꯧꯔꯛꯂꯒꯦ ꯏꯃꯥ ꯕꯕꯥꯁꯤ ꯇꯨꯗꯧꯔꯦꯃꯤ ꯃꯃꯥꯅ ꯁꯝꯃꯒ ꯀꯥꯗ ꯄꯨꯁꯤꯜꯂꯛꯏ ꯀꯥ ꯌꯧꯕꯒ ꯃꯄꯨꯔꯣꯏꯕꯕꯨ ꯍꯤꯞꯍꯜꯂꯗꯨꯅ ꯃꯈꯣꯏ ꯕꯕꯥ ꯅꯁꯥꯗꯣ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗ꯭ꯔꯦꯃꯤ ꯅꯪꯕꯣ ꯉꯥꯎꯕ ꯍꯦꯃꯟꯈ꯭ꯔꯦ ꯀꯔꯤꯅꯣ ꯑꯁꯨꯛ ꯌꯥꯝ ꯊꯛꯆꯜꯂꯛꯏꯕꯁꯤꯕꯣ ꯍꯥꯏꯔꯒ ꯐꯃꯨꯡꯗ ꯃꯄꯨꯔꯣꯏꯕꯕꯨ ꯍꯤꯞꯍꯜꯂꯤ ꯃꯄꯥꯅ ꯍꯩ ꯀꯔꯤꯒꯤ ꯀꯟꯇ꯭ꯔꯣꯜꯅꯣ ꯅꯨꯡꯁꯤꯕꯤꯅ ꯃꯤꯠꯃꯥꯡꯗ ꯂꯩꯔꯒ ꯑꯩꯅ ꯀꯃꯥꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯣꯏꯅꯣ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤꯒꯤ ꯃꯤꯠꯃꯥꯡꯗꯕꯨ ꯀꯃꯥꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯣꯏꯅꯣ ꯍꯥ ꯍꯥꯏꯔꯒ ꯈꯨꯗꯥꯡꯗꯨ ꯄꯥꯏꯔꯒ ꯆꯤꯡꯁꯤꯜꯂꯤ ꯃꯃꯥꯅ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯉꯥꯡ ꯎꯈꯤꯕꯒ ꯇꯥꯔꯦ ꯍꯥꯏꯕ ꯅꯪꯕꯣ ꯆꯥꯛꯏꯁꯤꯡ ꯊꯣꯡꯍꯧꯔꯤꯕꯅꯤꯀꯣ ꯑꯉꯥꯡꯗꯣ ꯅꯨꯄꯥ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯃꯟꯗꯕꯗꯅꯦ ꯂꯣꯏꯅ ꯆꯣꯞꯅꯕ ꯇꯥꯔꯤꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯃꯄꯥꯟꯗꯒꯤ ꯔꯤꯇꯥꯅ ꯏꯃꯥ ꯕꯕꯥꯗꯨꯕꯨ ꯀꯃꯥꯏ ꯇꯧꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯥꯎꯔꯒ ꯆꯪꯂꯛꯏ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯄꯥꯏꯅꯔꯝꯕ ꯃꯈꯨꯠ ꯑꯗꯣ ꯃꯃꯥꯅ ꯁꯠ ꯁꯠ ꯀꯟꯊꯣꯛꯂꯒ ꯊꯥꯗꯣꯛꯏ ꯃꯃꯥꯗꯣ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯣ ꯅꯪꯕꯣ ꯂꯣꯏꯗꯣꯔꯦ ꯕꯕꯥꯁꯨꯕꯨ ꯀꯩꯝ ꯇꯧꯗ꯭ꯔꯕꯣ ꯇꯞ ꯇꯥꯕ ꯃꯈꯩ ꯊꯛꯆꯤꯜꯂꯕꯅꯤꯅ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯗꯅ ꯆꯥꯛꯀ ꯆꯥꯗꯧꯕ ꯃꯥꯟꯗ꯭ꯔꯦ ꯏꯕꯦꯝꯃ ꯂꯥꯛꯑꯣ ꯑꯃꯦꯠꯄ꯭ꯔꯥ ꯀꯔꯤꯅꯣ ꯑꯃꯁꯨ ꯌꯥꯎꯁꯤꯜꯂꯨꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯃꯃꯥ ꯃꯆꯥ ꯄꯨꯟꯅ ꯊꯣꯛꯂꯛꯃꯤꯟꯅꯔꯦ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ ꯆꯥꯕ ꯊꯛꯄꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯦ ꯃꯥꯒꯤ ꯐꯃꯨꯡꯗ ꯆꯪꯅꯔꯒ ꯍꯤꯞꯅꯔꯦ ꯔꯤꯇꯥꯒꯤ ꯃꯄꯥꯗꯤ ꯀꯣꯟꯅ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯆꯥꯗꯅ ꯍꯤꯞꯊꯈ꯭ꯔꯦ ꯃꯇꯝꯗꯨ ꯐꯅꯌꯥꯝ ꯊꯦꯡꯂꯕ ꯃꯇꯝꯅꯤ ꯏꯪꯈꯠꯂꯛꯄꯒꯤ ꯅꯨꯄꯥ ꯅꯍꯥꯒ ꯄꯥꯎ ꯐꯥꯎꯅꯔꯒ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯕ ꯐꯥꯎꯖꯔꯤ ꯔꯤꯇꯥ ꯐꯦꯁꯕꯨꯛ ꯃꯦꯁꯦꯟꯖꯔꯗ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥꯁꯤꯡꯒ ꯃꯦꯁꯦꯖ ꯀꯟꯅ ꯊꯥꯅꯔꯤ ꯔꯤꯇꯥ ꯌꯨꯝ ꯄꯤꯛꯄ ꯀꯥ ꯆꯥꯎꯗꯕ ꯍꯥꯏꯁꯤꯁꯨ ꯅꯥꯇꯩ ꯆꯥꯕꯗꯤ ꯅꯠꯇꯦ ꯑꯍꯤꯡꯒꯤ ꯃꯇꯝꯒ ꯑꯣꯏꯔꯦ ꯃꯤ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯁꯨ ꯍꯤꯞꯅ ꯇꯨꯝꯅꯈꯤꯕ ꯃꯇꯝ ꯑꯣꯏꯕꯅ ꯏꯆꯤꯛ ꯆꯤꯛꯊꯔꯛꯂꯦ ꯌꯦꯅꯈꯥꯗ ꯎꯆꯤ ꯆꯦꯟꯕ ꯁꯣꯔꯁꯥ ꯇꯧꯕ ꯃꯈꯣꯟ ꯅꯠꯇꯅ ꯀꯔꯤꯁꯨ ꯇꯥꯈꯤꯗ꯭ꯔꯦ ꯐꯛꯂꯥꯡ ꯑꯃꯈꯛ ꯈꯥꯔꯒ ꯂꯩꯕ ꯑꯣꯏꯕꯅ ꯃꯆꯥꯅꯨꯄꯤ ꯔꯤꯇꯥ ꯇꯨꯝꯂꯝꯂꯅꯤ ꯈꯜꯂꯗꯨꯅ ꯌꯨ ꯉꯥꯎꯕ ꯍꯦꯟꯃꯟꯈꯤꯕꯅ ꯔꯤꯇꯥꯒꯤ ꯃꯄꯥ ꯑꯗꯨ ꯃꯆꯤꯟꯗ ꯑꯈꯠ ꯑꯆꯣꯏ ꯉꯥꯡꯅꯔꯤꯕ ꯀꯌꯥ ꯑꯃꯗꯣ ꯍꯧꯔꯛꯏ ꯑꯗꯨꯕꯨ ꯔꯤꯇꯥꯁꯨ ꯑꯗꯨꯃꯛ ꯇꯥꯏ ꯑꯗꯨꯕꯨ ꯇꯥꯕ ꯉꯝꯂꯛꯇꯕꯗꯒꯤ ꯏꯌꯔꯄꯤꯁ 3 ꯑꯃ ꯍꯥꯞꯆꯤꯜꯂꯒ ꯃꯦꯁꯦꯟꯖꯔꯗ ꯇꯦꯛꯁ ꯀꯌꯥ ꯊꯥꯅꯗꯨꯅ ꯂꯩꯔꯤ ꯍꯥꯟꯅ ꯇꯣꯏꯅ ꯊꯥꯅꯈꯤꯕ ꯅꯨꯄꯥ ꯅꯤꯇꯤꯁꯇꯣ ꯑꯣꯟꯂꯥꯏꯟ ꯊꯛ ꯂꯩꯔꯛꯏ ꯔꯤꯇꯥꯁꯨ ꯂꯩꯔꯝꯕ ꯎꯕꯗꯨꯗ ꯀꯣꯜ ꯇꯧꯁꯤꯜꯂꯛꯏ ꯔꯤꯇꯥꯅ ꯍꯦꯛ ꯄꯥꯏꯈꯠꯄꯒ ꯍꯥꯏ ꯅꯨꯡꯁꯤꯕꯤ ꯀꯔꯤ ꯇꯧꯔꯤꯒꯦ ꯀꯩꯅꯣ ꯑꯍꯤꯡꯁꯤꯗꯕꯨ ꯀꯔꯤ ꯇꯧꯔꯤꯒꯦ ꯍꯥꯏꯕꯣ ꯍꯤꯞꯂꯤꯌꯦ ꯅꯊꯟꯗ ꯍꯤꯞꯄꯗꯣ ꯏꯪꯗ꯭ꯔꯣ ꯏꯪꯖꯗꯤꯌꯦ
nathanda hippido kizadro nangida laaga sangbiyuro o yazare buttagi nangna hena kizakhre ibungo ish nangna kiriba ise nangbu nushina thamdoini ne natuna manga amta tatpa yaba nateko is tatkradi kamaina tawba yapote tatlibado khuppak asina flying kiss tawsilakadorimni is loiredana ado sangba haibado yarbo o sangbirano yarani kaigino haisha dress na tai sajadaba ish ado kaidawrage kaishu tawbiroi khangabo nangna nabu fatana khallaga yare cho nang kaino yam hairak to mansile hairohe nang nathanta hippi haibaduda sum hoi adubudi hipsariye video calling torke aduga kaidawba kaino ahingda video calling tawraga wari sanababu karigi oidoino yari ibungo yazari adu kyam khadidabo kaigino hanaga suman manadre nanga tawrido ish aishu khatpa hai kaino nang taraba khatpa harise ekhoishu yam haikraba zatni ko yare nangko yare haisini haibidi hariyena video call torkeba adudi pesa piro odana kayano haisha chama paisa natabida enjoy tawbadi yadro kaino hojiki matamdabu paisa nataba free da yaba kana lairige thirusu phangbri yengzo ibungo thenge tummage matam yam manghalina goodbye hairaga ritado phone do kakthatli aduk koina wari sanaraga phone thamnagaraba phawba mama mapa ani di tumlamdri yu thakluba nisa chasiluba haibasisu mimang tumang nairaktre haibase chumba jani mama na tapna mapada onsillaga yengo base nacha singse loina chawrabani nupi ahanduna mayum palabani atombi sina hausi college karabani gyan khara taw kaidawke khoi mapa angang takhraga ichop na batari si tummo yare ba mapa na hari ado kaidawrage tasu taru haba ahingshida loina tumnaramani se kanana bu tadoino mapa nangbu khita gyan taru kaidawbage icha nupi gi ka se yamna nai kaisu tumlom khiroi mi aibo mapa nangbu khita gyan taru kaidawbage ahidi bako ahidi haisini ai icha nupi gi ka da tumjarurage ai nungsidraba haisiba naza nupi na nungsiba henkibagi wani ne nangise as hanu thangsida ne romance tawribani na tawrido hanuba ish aibu hanuba kai adudi nangdi hanubi tarene naha anta kuthi yengnubada chahi nifu manga changlakpada ngari haridu nang kawre imanaba Michael do koidri masa nupa ama phangjakibado nangna khatpagi natro ngata yum pankibado is kari aina khatpagi ni haiba yare nangna natro khatpadagi yadadana chenba natro namai ngakpikhibani aina natlamdraba nangne lokap yoramdawribani aiso nang nungsibanina natung adum inbirakpagi wan masidabu aina khatpaga tahaladana yare tumbiro nupa thengle adumak makha tari tumba yakroy ko nangna irang kapsilamaga ai kamaina tumba yadoinoba ha yaro mise nachanupi se ta to khitari wani nangbo asomna yani yaroi tawduna leibaduda rita su somda tumdriba oibanina adumak tai taba ngamlaktabadagi tamna khaudem lai mama mapa ani do masagi makhol tabada tumin leinai mitka yengnaraga mamana as nachanupi se tumdriba oira malini tawrise sai on thong nei kai zakhreda chope base aina ngasaina haibado yaramnabadi se thok aroi haibanida ai makhada tharagoina tumjarage ko kaigino makhada thar tumdoribo sida tumula
ꯑꯇꯣꯝꯕꯤ ꯃꯆꯥꯗꯧꯅ ꯀꯩꯅꯣ ꯇꯧꯔꯤꯗꯣ? ꯂꯥꯛꯑꯣꯅꯦ ꯅꯪꯕꯨ ꯅꯨꯄꯤ꯫ ꯍꯥꯏꯔꯒ ꯈꯨꯗꯥꯡꯗꯨ ꯄꯥꯏꯔꯒ ꯂꯥꯛꯇꯅ ꯆꯤꯡꯁꯤꯜꯂꯤ꯫ ꯃꯁꯥꯗꯨ ꯎꯞꯁꯤꯟꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯊꯛꯀ ꯇꯥꯁꯤꯜꯂꯤ꯫ ꯁꯣꯝꯗ ꯔꯤꯇꯥꯁꯨ ꯐꯃꯨꯡꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫